JJM scheme gi makhada Lilong Horobi makha lekai da saba hokiba ekhoi gi overhead tank asing asi fawba loisin mangam dadana leiba asigi matang da mari leinaba singda ekhoina haijarba matamda contractor da waina unabi hairakpa aduga makha tana maka ekhoina contractor ga unaraga su ngasi fawba positive response amu fo piraktaba hojik loisan riba overhead tank asiga matam amadata saminakhiba ekhoi gi hek thangnaba leikai asida overhead tank sizinaba haukiba amasung function tawba haukre aduga ekhoi gi overhead tank asina ngasi fawba loisin mangam dadana leiri aduga hairiba jal jiban mission JJM scheme asigi intake asisu sinaba ekhoina chahi ahumuk sure adubo hairiba intake asisu hojik quality maintain tawram dabana maram oraga makhong ningkhairak sizinaba yadabagi fibam da leire hairiba sing asigi matang da ekhoina PICD department da ekhoina hanna makhoigi contractor ga amaga unaba matamda so amana amadi intho engine tawraga sumak leiba aduna maram oraga ekhoigi hairiba water supply asina koliba jaga asida leiriba praja singda thukimatik awaba mayoknaba asigi matang da ekhoina ngasigi press conference asi tawdabani masigi loinana ekhoigi horobi makha lekai water supply asigi hairiba sina koliba area sida chaurangna yum chatruk muk leibani hairiba yum chatruk sigi manungda hojik ekhoina ising phangiba si sumnagi yum chani ga yangkai khaktani atopa lemhoriba yum sing asida ising phangdabagi awaba sedumak mayoknaraga leiri awaba si mayoknariba si mamangda haukiba mamangda ekhoina pipeline si mapung phana fajana toromdaba amasung mafam singsida yoromdaba aduna maram oraga masiga awaba sedumak mayoknari hairiba sing asi athuba matamda ekhoigi leiriba consumer sing asida ising phanganabagi damakta amadi mamangda ekhoigi loisindreba overhead tank amadi ekhoigi intake asi ningkhaireba makhong ningkhaireba asina chingba sing asi athuba matamda ekhoigi department na mari leinaba department athuba matam yangchang sinbiraga asigum laba ekhoigi laikai asigi sotharba water supply sam amuktang mapung fahanbiyo haibo famasi ekhoigi club ki Naharol Singh amadi ai samak president amoina aigi maikai digi department gi maikai da thamjari haijariba si athuba matamda mityang changbiyo haibo famasi amakta sohanna ekoi haijari awatpa amadi asoiba leiriba mayam si ekoi muktang masi mari leinaba singna mityang changbiyo aduga hoje ekoi gi mangdo riba overhead tank asi masi sizinaba so haudri ngai gi marak asida ekoina yengba matamda mafam asi yubagi point khara su ekoin uba phangi masi karamaina tawbono quality maintain kamaina tawrambano haibase masi ekoi department gi maikai da hangjage amasung masigi athuba matamda response pibiyo haibo famasi agi maikai digi amadi club ki Naharol Singh gi maikai digi thamjari।